yeknaba haibasi amana amagi mafamda namthak tawraba matamdadani mapu amagi hui hogdong thaina mamangaida maral mathum laiba nupa amakha leirami mahaki imungda hui amaka hogdong amaka yoklami mapu asina numit khudingi luna tawjabata nattana makoi ani gi apambada khan khanduna leiraga pisarami hui hogdong animaksi yum sidagi nongmata fawa hendoklamte chathoklamte makoi ani gi sanajafamdi imung natraga mangolda hek oirami mapu asina thaba ama chathokiba matamda hui hogdong asina yumsi sanghauribani makoi ani gi matau uraga mapu oiriba yumbu asi apenba oirami hui hogdong ani sina mapuna makoi buluna tawi haibasisu makoina munna khanglame asumna yumbu asina hui hogdong ani gi matauda maongda amati mapu ningbagi sajat ubada penjabata nattana imung asida makoi hum pau phauna bakom amaga nungsinana lairakpadu sahi kaya hokre nupasi maral mathum laiba misagam oirakpanina magi karimata awada pa leiramte yumlong kairoi naba amati lekai gi mioi singnadi nupasi maral mathum asi kalaklame bihaurame khudong sababu leirabati huningba haibatu oirame nupasi gi mayumda leiriba hui hogdong animaksi marol thokte haibatani imung sida sanglakpa mi singi mong matau maksu uba ngame imung sida masak khangdaba mi sanglaklavadi hogdong asi matung inai manam namlaga tumina yengduna leiraga kari tauribage haiduna question senabani huina imung sida sanglakpa mi khudima masak muna yenghobata nattana kari puthokibage senaba asina magi masani imung sigi hui hogdong animaksi makut sangba horan sinti tauraba mioi oirabadi hogdong asi tumina leite khong duna mapuda songsille huina maral leiraba midugi mamangda leiraga mapu tananaba toina khongi nongma numidang ama mapuna ningaidana tumlingaida huranba ama sanglaktuna mapu sigi mamal yamlaba sana huranduna pukhirami numit asi hui hogdong animaksu tumthagiba tanjani mapu asina nganduna hogalakpa matamda upu odu phakaiduna sana lupa loina phakaiduna pukhibagi nungaitana leirami mataududa hui hogdong anima aduna mapu adugi matau uraga hena nungaitaba haibadu oikhirami karamba matamda huranba aduna haina singna sana lupa sing adu huran kibano khanbada mapu adus numit chupa ama karimata sa thaklamte hui hogdong animaksu mapugi matauda nattana makoi ni leina huran bana sanglaktuna hukiba potki pendaba aduna karimata sa thaklamte numit asimadi hokre yum sida laiba hui asi konthong mayada kullaga asat awong khudimak yenglaga mapugi mangkhiba sana mayamduki wakhalama tawrami hogdong asi su yumgi mangol masida kunduna mangkhiba sana mayam adugi wakhal tawrami mapu adudi magi mangkhiba sana lupa adu hui hogdong aduda nungaitaba matu lamde hanugu makoi ani gi sananaba nga sak puthokduna tharami adubu hui hogdong ani edudi mapuna makoibu kari khalamgadage khanbada karimata sagani thakani haiba kokthoki matamdi nongmagi asum hokibana thamagi matungda nongma mapu suyumda leitaba tanja amani hui hogdong ani suyumgi yana khada langna fana sanaduna koisin senduna leiringaida nungthil pobo baduda sakhangdaba nupa ani kha lona mi leiramlaro haiduna yum masida sanglakki mi leite haibagi mawong ubada nupani aduna thonglamduna imungda sange hotnaringai matam maduda yana khadagi senthorakpa hui adugi mawong aduda khangladuna sakhangdaba nupani du konthonglomna senthokkhirami nupani aduna satkiba maikai aduda hui aduna tanaduna matung inakhirami numit taraduna mapudi mayumda halakle mana halakpada ngasiti hui hogdong ani mapu kawi hogdong adudi mapuna hek kaubaga sanglaktuna manakta kullare adubu hui adudi hansan kaurabasu lakpa laikhidre mapuna magi huibu faraga pukraba jala natraga kuja sattuna laikhabra mapu ningbadi hogdong nattana laitrabore ngasiti khalai hui hogdong gine haiduna purakliba sanaba kharadu hogdongda loina pisa tokre ahingi matamda hui du mayumda halaklami yumgi mangola marai ha kaduna karimata sadabagi wabna tharo olami hogdongdi imungda nungaitana mapugi lukhum mayada kunduna leirami nongalakpada mapuna imungdagi tholakpada magi hui adu maya ha kana wana mangol masi aduda leibudu urai
ꯃꯄꯨꯅ ꯍꯨꯏꯗꯨꯕꯨ ꯀꯣꯏꯆꯠ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯊꯣꯡꯒꯤ ꯅꯥꯆꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯍꯨꯏꯗꯨꯕꯨ ꯐꯨꯔꯝꯃꯤ꯫ ꯆꯥꯗꯕꯒꯤ ꯃꯊꯛꯇ ꯃꯄꯨꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨꯒ ꯋꯥꯕꯗꯒꯤ ꯍꯨꯏꯗꯨ ꯈꯣꯡꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯀꯨꯜꯂꯤꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯥꯎ ꯍꯨꯏ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯨꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯄꯨꯒꯤ ꯌꯨꯝ ꯑꯁꯤꯒ ꯇꯥꯏꯅꯕ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯑꯗꯨꯗ ꯍꯨꯏꯗꯨ ꯊꯔꯣ ꯑꯣꯜꯂꯒ ꯈꯣꯡꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ꯫ ꯇꯨꯡ ꯏꯅꯔꯛꯂꯤꯕ ꯃꯇꯥꯎ ꯍꯧꯗꯣꯡꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯔꯩꯅ ꯂꯦꯛꯄꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯅ ꯃꯤ ꯅꯠꯇꯕ ꯖꯤꯕꯁꯤꯡꯒꯤ ꯃꯔꯣꯜ ꯈꯪꯗ꯭ꯔꯕꯁꯨ ꯖꯤꯕꯁꯤꯡꯗꯤ ꯃꯔꯣꯜ ꯈꯪꯅꯕꯒꯨꯝꯕꯅꯤ꯫ ꯍꯨꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯃꯔꯝ ꯍꯧꯗꯣꯡꯗ ꯇꯝꯊꯣꯛꯂꯝꯃꯤ꯫ ꯃꯄꯨꯒꯤ ꯁꯅꯥ ꯃꯌꯥꯝ ꯍꯨꯔꯥꯟꯈꯤꯕꯗꯨ ꯃꯍꯥꯛ ꯈꯪꯂꯦ꯫ ꯃꯇꯥꯎ ꯍꯧꯗꯣꯡꯗ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯅꯥ ꯄꯨꯔꯛꯅꯕ ꯆꯠꯂꯁꯤ ꯉꯥꯡꯅꯔꯗꯨꯅ ꯑꯃꯨꯛ ꯆꯠꯅꯕ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯏ꯫ ꯍꯨꯏꯅ ꯃꯥꯡ ꯊꯥꯗꯨꯅ ꯍꯧꯗꯣꯡꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯥꯡꯂꯕ ꯂꯝꯕꯤ ꯂꯥꯛꯏ꯫ ꯂꯝꯕꯤ ꯂꯣꯏꯔꯛꯄꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃ ꯂꯥꯟꯕ ꯇꯥꯔꯗꯨꯅ ꯍꯨꯏꯒꯤ ꯃꯔꯦꯡꯖꯨꯝꯗ ꯍꯧꯗꯣꯡ ꯇꯣꯡꯍꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯝꯂꯤꯕ ꯍꯨꯔꯥꯟꯄꯣꯛ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯁꯅꯥꯃꯌꯣꯝꯗꯨ ꯍꯨꯏ ꯑꯗꯨꯅ ꯂꯣꯏꯅ ꯊꯝꯐꯝ ꯍꯧꯗꯣꯡꯗ ꯆꯠꯅ ꯇꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯒꯤ ꯌꯨꯝꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯦ꯫ ꯍꯩꯅ ꯁꯤꯡꯅ ꯂꯣꯟꯅ ꯆꯪꯂꯛꯇꯨꯅ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯄꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯃꯐꯝ ꯈꯔ ꯆꯪꯁꯤꯜꯂꯛꯂꯒ ꯁꯪ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯂꯥꯡꯗꯨꯅ ꯀꯔꯤꯅꯣ ꯆꯥ ꯊꯛꯇꯨꯅ ꯂꯥꯡꯕꯗꯨ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤ ꯑꯁꯤꯅ ꯎꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯅꯔꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥ ꯃꯌꯥꯝ ꯂꯣꯠꯁꯤꯜꯂꯤꯕ ꯑꯗꯨ ꯍꯨꯏ ꯑꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯍꯧꯗꯣꯡꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯌꯧꯅꯅꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯃꯝꯕꯗ ꯂꯝꯁꯥꯡ ꯂꯥꯛꯄꯒ ꯑꯔꯨꯝꯕ ꯄꯣꯠꯌꯣꯝ ꯑꯣꯏꯕꯒ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯄꯨ ꯍꯨꯏꯅ ꯑꯃꯨꯛ ꯄꯨ ꯇꯧꯗꯨꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯄꯅ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜ ꯃꯄꯥꯗꯨ ꯌꯧꯔꯛꯂꯦ꯫ ꯍꯨꯏꯒꯤ ꯂꯦꯡꯖꯨꯝꯗ ꯍꯧꯗꯣꯡ ꯇꯣꯡꯂꯗꯨꯅ ꯃꯌꯥꯗꯅ ꯁꯅꯥꯃꯌꯣꯝꯗꯨ ꯆꯤꯛꯂꯒ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯧꯗꯣꯡꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯥꯡꯈꯤꯕ ꯁꯅꯥꯃꯌꯣꯝ ꯑꯁꯤ ꯏꯇꯥꯎ ꯍꯨꯏꯅ ꯂꯝꯖꯤꯡꯂꯒ ꯐꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯄꯨꯗ ꯁꯣꯏꯗꯅ ꯁꯤꯟꯅꯔꯅꯤ꯫ ꯃꯄꯨꯅ ꯃꯥꯕꯨꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯅꯤ, ꯑꯩꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯔꯅꯤ꯫ ꯑꯍꯥꯎꯕ ꯃꯥꯅ ꯑꯄꯥꯝꯕꯗ ꯄꯤꯖꯗꯨꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯅꯤ, ꯑꯩꯕꯨꯗꯤ ꯊꯑꯣꯏꯕꯤꯔꯔꯣꯏ, ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯈꯟꯕꯤꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯅꯥꯃꯌꯣꯝ ꯑꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯁꯤꯟꯅꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯇꯥꯎꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯅꯪꯗꯤ ꯂꯧꯁꯤꯡꯁꯨ ꯍꯩ, ꯏꯔꯣꯏꯕꯁꯨ ꯍꯩ, ꯑꯔꯨꯝꯕ ꯄꯣꯠ ꯄꯨꯕꯁꯨ ꯌꯥꯝꯅ ꯉꯝꯃꯤ꯫ ꯁꯣꯜꯂꯁꯨ ꯁꯣꯟꯅ ꯅꯇꯥꯎꯅ ꯁꯅꯥꯃꯌꯣꯝꯁꯦ ꯌꯨꯝ ꯐꯥꯎꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯨꯕꯤꯔꯒꯦ꯫ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯨꯏ ꯑꯗꯨꯅ ꯏꯇꯤꯡ ꯇꯤꯡꯅ ꯈꯨꯝꯗꯣꯔꯛꯂꯦ꯫ ꯍꯣꯏꯗ ꯄꯨꯖꯧꯗ꯫ ꯍꯧꯗꯣꯡꯅ ꯐꯔꯦ ꯈꯟꯗꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯇꯥꯎ ꯍꯨꯏꯗ ꯁꯤꯟꯅꯗꯅ ꯃꯄꯨꯗ ꯑꯣꯏꯅ ꯁꯅꯥꯃꯌꯣꯝ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯁꯅꯥꯃꯌꯣꯝꯗꯨ ꯁꯤꯟꯅꯕ ꯑꯗꯨꯗ ꯃꯄꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯨꯏꯅ ꯁꯅꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯁꯅꯥꯃꯌꯣꯝ ꯑꯗꯨꯕꯨ ꯄꯣꯔꯛꯈꯤꯕ ꯍꯨꯏꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯃꯄꯨ ꯅꯤꯡꯖꯕ ꯍꯧꯗꯣꯡꯅꯤ ꯃꯄꯨꯅ ꯈꯜꯂꯗꯨꯅ ꯑꯍꯥꯎꯕꯗ ꯄꯤꯖꯕꯇ ꯅꯠꯇꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯥꯅꯔꯝꯗꯦ꯫ ꯀꯌꯥ ꯊꯑꯣꯏꯕꯤꯗ꯭ꯔꯕꯗ ꯃꯄꯨꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯍꯨꯏ ꯑꯁꯤꯅ ꯁꯣꯖꯩ ꯑꯃꯈꯛ ꯁꯅꯥꯃꯌꯣꯝꯗꯨ ꯄꯨꯔꯛꯄꯗ ꯌꯥꯎꯔꯛꯄꯗꯨ ꯃꯄꯨꯗ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯉꯛꯇꯗꯤ ꯃꯔꯤ ꯌꯥꯎꯕ ꯁꯣꯖꯩ ꯑꯗꯨ ꯁꯤꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯍꯨꯏ ꯑꯁꯤꯅ ꯃꯉꯛꯇ ꯁꯤꯔꯤꯕ ꯁꯣꯖꯩ ꯃꯔꯤꯗꯨ ꯊꯗꯠꯅꯕ ꯇꯧꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯁꯣ ꯑꯗꯨ ꯎꯕꯗ ꯃꯄꯨ ꯑꯁꯤ ꯀꯔꯤꯅꯣ ꯑꯃ ꯈꯜꯂꯛꯏ꯫ ꯑꯩꯒꯤ ꯃꯥꯡꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣ ꯑꯁꯤꯅ ꯎꯄꯨ ꯑꯁꯦ ꯍꯥꯡꯗꯣꯛꯂꯒ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣ ꯑꯁꯤꯗꯤ ꯑꯩꯒꯤ ꯍꯨꯏ ꯑꯁꯤꯅ ꯃꯉꯛꯇ ꯁꯤꯗꯨꯅ ꯂꯩꯔꯦ꯫ ꯁꯅꯥꯃꯌꯣꯝ ꯑꯗꯨꯅ ꯑꯩꯒꯤ ꯍꯧꯗꯣꯡꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯨꯅ ꯁꯤꯟꯅꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤꯃꯛꯄꯨ ꯀꯧꯁꯤꯜꯂꯤ꯫ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕꯁꯨ ꯃꯄꯨ ꯑꯁꯤꯒꯤ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤꯃꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯃꯄꯨ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇ ꯍꯪꯕ ꯍꯧꯔꯛꯏ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ, ꯑꯩꯒꯤ ꯍꯨꯔꯥꯟꯈ꯭ꯔꯕ ꯁꯅꯥꯃꯌꯣꯝ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯑꯃꯨꯛ ꯄꯨꯔꯛꯄ ꯉꯝꯂꯤꯕ ꯑꯁꯦ ꯀꯅꯥꯅꯣ? ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯍꯨꯏꯅ ꯃꯃꯩ ꯐꯦꯔꯦ ꯍꯥꯏꯔꯒ ꯃꯉꯛ ꯑꯃꯨꯛꯇꯪ ꯅꯣꯝꯂꯛꯏ꯫ ꯃꯄꯨ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯈꯪꯕ ꯉꯝꯂꯛꯏ꯫ ꯑꯩꯒꯤ ꯍꯨꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯥꯡꯈꯤꯕ, ꯅꯍꯥꯟꯅ ꯁꯅꯥꯃꯌꯣꯝ ꯑꯗꯨꯕꯨ ꯍꯧꯗꯣꯡꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯕꯁꯨ ꯑꯩꯒꯤ ꯍꯨꯏꯅ ꯄꯨꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯐꯪꯕ ꯉꯝꯍꯜꯂꯤꯕꯅꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯨ ꯅꯤꯡꯕꯗꯤ ꯍꯨꯏꯅꯤ ꯍꯥꯏꯕꯁꯤ ꯃꯄꯨ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯍꯨꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯟꯅ ꯈꯜꯂꯨꯕ ꯃꯤꯔꯥꯏꯕꯤꯔꯨꯕ ꯃꯄꯨ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯛꯈꯤꯗꯦ꯫
ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯗꯨꯗꯒꯤ ꯍꯨꯏꯕꯨ ꯃꯄꯨ ꯑꯁꯤꯅ ꯂꯨꯅ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯧꯗꯣꯡ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯕ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯉꯁꯤ ꯍꯨꯏ ꯍꯧꯗꯣꯡꯅ ꯍꯦꯛ ꯎꯅꯕꯗ ꯁꯥꯎꯅꯔꯤꯕ ꯑꯁꯤ ꯅꯍꯥꯜꯉꯩꯗ ꯍꯧꯗꯣꯡꯅ ꯍꯨꯏꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯃꯤꯅꯝꯈꯤꯕꯒꯤ ꯑꯁꯥꯎꯕ ꯎꯠꯄꯗꯨꯅꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕꯗ ꯊꯤꯗꯨꯅ ꯍꯤꯡꯕ ꯍꯧꯅꯗꯦ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯧꯖꯥꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯂꯧꯅꯝ ꯇꯧꯔꯒ ꯃꯅꯥ ꯊꯥꯕꯗꯤ ꯇꯧꯍꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯇꯥꯛꯅꯤꯡꯂꯤꯕꯅꯤ꯫